खुरुमजरी इमेज पाउदम मियंग ताबिरब क्वाई पुनमकपु अहानबद तराम नोकचरी ngasiगी maroiba pau hauziki mirol na tungi mirol gidamak uwa ngak senduna kannabagi wakhalol miyam da pibagi achoba title lai haina governor Dr. Nazma Heptullah na haikre yening animal foundation linkat kibagi ahanba kumon palan pangthokre loinana Mumbai da charter plane ama kaibda mioi manga sikre Haujik ngasigi mapungoiba pau muglobirasi Haujiki mirol na tungi mirol gidamak uwa sing ngak senba amasung uwa singbu kannana bagi miyam da wakhal tahana bagi achokba title lai haina Manipur gi governor Dr. Nazma Heptullah na haikre wapamasi governor na Green Planters ESC Citizens Club Wall United amasung GPS na punna kusamna duna sinkiba ahanba phase gi the governors Initiative for Green Manipur loishinbagi thorom na haikibani Manu makha tarduna haikibada ngasi thaba pambi amana mapung phana chaurakpada chahi yankai changani haraduna imung manungi thokdok sing angang pokpa luhongba na chingba thorom singda miyamna u thanana basu appeal tauki We should keep this biodiversity so that there is no climate change and irregular rainfall which causes lot of flood and destruction of the people. Thormaduda saru yakhiba Forest and Environment Minister T. Sam Kumar na hai malem yoina ayinga sa honglok libasi saukhatpa mi yam khallak padagi miyoibana u wa yantat padagini masi kananaba uwa thajinsi amasung uwa singdu hinganaba kudingmakna daita lominasi haiki Thormaduda uwa thajinbada khwairi achauba thodang lokiba club singda sel gi mana piki We can plan many things, but no one is maintaining. The future, no one is looking after the one we planted trees. This is the most important. So please maintain, please do care. Please we have planted the trees. These are not today, whatever, these are the governor, Madam also planted. I myself also planted. And the whatever MLA also taken there also, all the others, those who are here invited also, they planted different places. To related to this concept. Bharat Sarkar amasung Myanmar Sarkar ani gi marakta yanaraga Manipur gi ngamkhai sarukta kilometer ahum changsillaga boundary pillar yungsilak paibasi Chief Secretary Masana Security Fencing na haina yamna line phongtokpa wafam party na taraina logde lengang asina machinda Manipur gi lam inchi ama phawbam kaiba yaroi haiba tabakna Bharat Sarkar gi yaka yengduna leibagi thawung Manipur Pradesh Trinamool Congress Committee na condemn tawi Kilometer ahum lom changsillaga border pillar yungle haiba khangla banina Raja Sarkar na khangdi haiba yaroi Praja gi mapi mapa oina leiriba lengak asina leibak ngakna nabani Sarkar na thu matamda dalpul maki mifam pangthoktuna Civil Society Organization gi mihut jauna delegation team ama Delhi da chatuna orekliba pim masigi report pisinaba sinagadabni hainasu dol asigi cherol da phongdorgli Better environment, better life, better future haiba team galloina yening Animal Foundation linkat kibachaim ama mapung parakpagi kumon palan thorum ngasi YAF na senduna Imphal gi Palace compound leiba Manipur State Film Development Society da pangthokre Thormaduda Forest and Environment Minister Thaunawjom Sam Kumar atoi mitung oiba galloina Kurai Assembly Constituency gi MLA L Susindro YAF ki Chairperson Sapna Laisram Forest Department के official सिंह तोंगान टुआन बा स्कूल सिंह दगी लाकपा माइरो सिंह अमदी YAF के member सिंह सु सरुक याकी तोरमदुदा अथोबे मीटिंग ओइकेबा मिनिस्टर श्याम कुमार ना अफबा फ्यूचर अमगी दमक एनवायरनमेंट कनबा मथौक ताई मियोइबा अमदी सा पुनमक हिंगबदा एनवायरनमेंट तांगजे हाइकी
Nongpok Ningthau Panthoibi Development Committee NNPDC Kairau Bitrana Sindura Taruk Laksuba NNPDC Incentive Award Yentokpagi Torom Amangarang Nongpok Ningthau Panthoibi Community Hall Kairau Bitrada Pangthokre Incentive Award asi Class 10 amadi 12 exam da area sigi oina mark wangna phanglakba singbu pung thogotpo oina pibani Torom aduda MLA Loremam Rameson Maitina Athu Mitung NNPDC Kairau Bitragi Chairman T Joy Maitina Thormapu Aduga Bamon Kampu Jila Parisad Member Golmai Kachungna Kairau GPG Pradhan K Chaurajit Ward Member and Lata SS Baleshwar Johnstone Higher Secondary School ki Principal M Zadumani Maitei Retired Assistant Teacher T Ibahol IFCD Surveyor H Lokendrona Akanomitung Sing Oiki Thorom Aduda Class 10 amadi 12 ki apunba mahiroi kun bu oki athoi mitung iwarol pirduna MLA Loremam Rameson hai Kairau Bitrada phamung yangkai legadaba Ayush Hospital amadi Homeopathy College sab hore Hospital amadi college asi mathang jahi February tha paubada saba losinaba pandam thamli Kairau Kendra asi medical facility connectivity thaknaba ising mahi masalgi lam kayada kudong chadaba kaya mayoknari masi mamangda niyom lana thabak kaya torum kibanani awat pasing asi menkhat aba honabada awaba kaya mayoknari adubu awat pasing menkhat aba honabada mangna tawbang aba thakta honagani haiki Jiribam asi district oikiba chahi ama henjillaklei adubu ngasi fawda Jiribam district asida office amata matik chana leitri Office sing asi matik chana leitabana Jiribam praja singda chaun awaba kaya ama mayoknare haina ngasi Jiribam gi bauparada leiba International Peace and Social Advancement IPSA Jiribam branch ki office ta paumi singa unaba mifam amada International Peace and Social Advancement IPSA Jiribam branch ki president K Ibom Chamaiti na phongdok khibani Makatana K Ibom Chamaiti na phongdok pada Jiribam district asi da office amata matik chana leitabana Jiribam praja singna awaba kaya ama mayokna kre samna harabada driving license ama lokthok pada yamdrabada lupa chamnga changnai adubu Jiribam district asigi miyoi amana driving license ama lokthok pada Jiribam dagi kilometer chani kunithoi lapna Imphal la chali masidan chathok chasin da lupa lising ama hena changlani aduga su nongmatada loibang ngamba nattabanina nongmanini leitabasu yarakte aduna kana lejadaba singidi hotel da leiba mathau tar'i asumna asuk wana driving license amagi damak paisa kayai ama tingi masida Jiribam masi district amasu phanglabanina district amada district transport office sir DTO ama leitabasi thamoi sokna nuajade maram aduna lengakna athuba matamda DTO office asi Jiribam district asida thambiu haijari masida lengakna thabak oina pangthok piraktrabadi aikoi praja miyamga loinana akanba khongjang changsilagani haina phongdorokli makhatana phongdorakpada masida natana district amada leifam thokpa office amadi office ki staff sing matik chana Jiribam district asida su thambiu haina su IPSA gi president ke Ibom Chamaiteina lenga ki puning sing silakli paumi singa unabagi thorom aduda M nungsi thoiba singa vice president IPSA Sagolsen Surchandra Singha general secretary IPSA G Ibhol Sharma finance secretary IPSA amadi M Jenny Singha executive member su sarugyaki Malem gi sanabungda chahi mari lairga pangthok liba FIFA World Cup 2018 khakta natana matam gi e pau kaya amasu miyamda uhliba Impact TV amadi Image TV anigi signal faunariba optical fiber cable OFC da toina kaktat pirebanina network asi consumer singda kudong chadaba kaya mayokna le ngarang numidang pung tararom tabda Imphal dagi wangjing dagi kakching fawbagi puriba OFC cable wire asi wangjing khaba khong thongkhong dagi khara chatlaga kaktat piramle yamna haina singna mamang da toina chatharak laba mioi singna chathaba tong mana matakta puriba OFC wire bu nga fanaba khoi marina chingtharaga plasna kaktat lambani kanagumba Impact TV amadi Image TV bu namthaba pamba mioi kharana loktu naduna Impact TV amadi Image TV gi consumer sing bu
खोइसाउ नहनबा होनरबा थोंग अमनी हाइना लौदबा ngamde consumer singnasu numidangi matamda OFC wire kakpa asina tatliba mafam adu tidok thijin tawbada kudakta sambak ngamdabadagi World Cup ki match sing yenganba ngamkide masida waro bidanaba wangding amadi hairok area gi local cable operators singna khangalagli OFC wire kakliba adu ahing athengbada oirabasu miyam gi damak khanduna samnabadi honajagani amaromda miyamda kudong chandaba tholiba OFC wire kakliba kangbu sing asi masak khangdok naba amadi phagotuna logi oiba cherak pinaba mi thadokuna line sing asi ahing nungthil naidana senabasu hore aduga kanagumba singna OFC wire sing kakthat lamba thenarabadi makhoi adu khudam changdam galodena masak maming chapchan image TV natrag impact TV office ta pau pibiba ngambada selgi manasu pigeni hairi Second World War gi matamda National Highway anigi kaksing ithai lok khongi matakta sakiba uku asina ising makhot anduna tuisimi khulda ising thumanba amarumda lomi praja singda ising gi awaba mayokna labasi kongna bagi damak ngasi kaksing district ki deputy commissioner Nailan Thang Telen amadi mari lenaba department ki miyoi sing yaurga uku loktokpa amadi manakta dukan sajilamba sing loktokpa gi thabak chatakre ngasi gi thabak asi Lamtong Khong Farmers Development Society kaksingna miyam gi numita Chief Minister da wakat lubagi mahi oina lokolpa thabak ni thabak asida palel gi pradhan amadi palel lokhong committee amasung loro praja tuisimi beloram kananjar amadi palel thongwangma kaksing ithai committee miyoi sing amadi atei longmi kya su saru yaki Narcotic Affairs ki SP Basu lamjing makhada ngasi ayuk pung mari makhairom tabda sapalmaina bazar da thibomba gi thabak chathabada me anidagi lepak asigi kaithelda lupa lakh marifu amadi international market ta lupa crore ni palom ogedaba brown sugar kilogram 8 gram changma kun fare farmi sing adudi longjam tomchau chai ni phumapan apokpa iboto koirengi bazar amadi yumnam ibotombi sayang kemapan apokpa lekhidraba yumnam bira khongam pat awang lekai dagi ni hairi akak naba pau ma pangbadagi nab ki SP makhada thibu humbagi thabak chathabada harmi ani asidagi brown sugar asi phabangam kibani masi nab ki khwaidagi chawba brown sugar phabagi achievement ni farba mi ani adig mathakta case ma lokotuna makha taba wang pahung chathari hairi handak tasu nab na Chandel ADC chairman jawna mi ni padagi lupa crore kaya gi heroin jawna atei drug kya phagat kibal lekhrabani District Administration Bishnu Punasundara Manipur State Minorities Commission MSMC gi mihut singalone nami pam pangtok rei Conference Hall Mini Secretariat Campus pangtok ki bami pam aduda MSMC gi chairperson Dr. Said Burhan Uddin Prime Minister gi Minorities amadi Multi Sectoral Development Program gi sing highlight tauki Mipam aduda Christian Minority MSMC gi member Reverend Mutum Ranjit ADC and Gojendro amadi tongan tongan ba department ki district level officers singsu saruyaki Myanmar ga tainana leiba Manipur gi border town More gi bazar area da thaliba street lamp sing yaki da tha ama henjilakle National Highway chamasumna lambi gi More bazar da thaliba street lamp ani aduga More forest gate mapada ahumuk ngan banatna ateidi mathau tawkidaba tha ama henjilakle mai mamba sina maram moiduna numidangi matamda More bazar gi mafam singbu sit sengbagi thabak tawriba singdasu yamna khodong chahandre hairi amaromda bazar area sida mai mambana maramorga gari sing accident thokpa phawba yauna kre mapu pandabak amagum leiriba More bazar gi street lamp sing asi sarkar amadi mari leinaba department singna yangchin binaba haiduna More praja singna phongdorli ngarang lungbungjang area gi mafam amada Jeliangrong region NNC Federal Government of Nagaland FGN na paumisinga unabagi mifam ama pangthokre paumisinga unaba aduda gaidim chung pau midan peyu Jeliangrong region NNC Federal Government of Nagaland FGN na phongdorpada matam gi oiba e pauksing Manipur da phongliba paukse sing amadi media sing da chang nain hapinaba hajaraki makha tarduna
मखोगी पाव हापीबदा मिदान पेयुगी अयाब याउदना प्रेस रिलीज ओरबसु अमत हापीगनु करिगुंबा मी अमना आईडी फाइनेंस नी आई फाइनेंस की मखादा लाकपनी हाइदुना सक ताक्तुना हरकलबसु मिदान पेयुद हंगबियु अदुगा कन्फर्म तौर मतुंगदा हाप तारबसु हापियु करिगुंबा साजनबा मीना पिरकपा ओरबदी प्रेस रिलीज ओरबसु हापीगनु हाइना फोंदोरखी पावगी मिफम अदुदा पी अबोनमई डिप्यूटी स्पीकर अमदी आर पौलानलुंग सेक्रेटरी एफजेएन सु सरुयाखी एनसी एफजेएन की ओइना मिन साजिनदुना आई फाइनेंस सेक्रेटरी ने आई फाइनेंस की सेक्रेटरी मखादनी खाइबले मदुसु खंबियो मरमदे मोइदो डुप्लीकेट नि अखोगी अथोराइज याउदे मोइना खबर द थोपदो डाइट कक्सिंगना SCERT की मियंग मखादा थासी होखिबा तांग कुनमादगी प्राइमरी लेवल द EBS सब्जेक्ट की टीचिंग लर्निंग मटेरियल डेवलपमेंट तौबग मईलेना जुलाई तांग तरुक फावबा चथगदब निमित तरानी वर्कशॉप प्रोग्राम अमा पांगथोक हौख्रे निमित अदुदा अक्सोगी मेंबर सिंग लाकपदगी प्रिंसिपल अमा ओइना अचिनबा कया काइतोक्तुना मखोई वारी सानकी मदुदा यूनियन की मेंबर सिंग अदुना इंस्टीट्यूट असिगी टीचिंग अमदी नॉन टीचिंग स्टाफ सिंगी लिस्ट अमदी अटेंडेंस रजिस्टर न चिंगबा पियु हाइकी मदुदा इंस्टीट्यूट असिगी प्रिंसिपल अमा ओइना इंस्टीट्यूट असिगी यामना मरु एबा मैनेजमेंट की मतंगदा हंगलीबा असि इंस्टीट्यूट असिगा मरी लेनबा करंबा अथॉरिटी मखादा अयाब लौरगा लाखपनो हंकी मसिदा ताठी तावना तौखिबा नत्रगा छात्र खुनाय अमबु सिंगनबा हाइबगी वाफम करी अमत लेते हौजिसु ऑफिशियल ओइना SCERT की कंसर्न अथॉरिटी की अयाब यावरगदी इंस्टीट्यूट असिगी मैनेजमेंट की चौकट थौरांग मतंगदा हंगलबा यागनी मरमदी मणिपुरदा लेरिबा डाइट सेंटर खुदिंगमक SCERT की रूल्स एंड रेगुलेशन की मतुंग इना स्ट्रिक्टली इंदुना चलिबा ngaktani haina डाइट कक्सिंग की प्रिंसिपल थादोरपा चेरोल अमन हाइरी चेरोल असिन मखा तारदुन इंस्टीट्यूट असिगी नॉन टीचिंग अमदी टीचिंग स्टाफ खरदी कानिंगगा काबा कानिंगदगा तोकपा हारिबसिदी यामना लानबु वाफमनी स्टूडेंट ट्रेनी यावना खुदिमक चांगनाइना कानबा इंस्ट्रक्शन पीरी अमरमदा चांगनाइना 75% यावना कादबा ट्रेनी सिंगबु नॉर्म्स की मतुंगिना फॉर्म फिलअप तौबा याहंदे अदुबु अना अयेक खुदोंग चादबा यावरकपा सिंगिदी याहले मसिदा ओजा सिंगा मानरगा लोक्टुनरगा सेंदा लंबी सेमदुना सेनफम चावना फोंगरपा वाफम लेते अमरमदा डाइट कक्सिंगना मतम कयादगी पोजिशन होल्डर सिंग लेप्तना पुथोकपगी ट्रेडिशन अदुबु प्रिंसिपल अमोइना हेना सेसिल हंदुन हंदकसु फर्स्ट पोजीशन थर्ड पोजीशन अमदी 6 पोजीशन डाइट कक्सिंगना पुथोकतुना मांगलोमना चंगसिली हाइबसी पुनुमंगना खंगनरबनी हाइनसु चेरोलसिन मखाताना हाइरे मुंबई की घाट कोपर एरिया दा चार्टर्ड प्लेन अमा काइख्रे मुंबई एयरपोर्ट तानब होनबरिंगेदा प्लेन अदु काइखिबनी फायर फाइटर अमसुंग पुलिस पर्सनल मफमद चेंसिन नखरे थौदोक अदुदा मियोय मंगा सेकी प्लेन अदु उत्तर प्रदेश की ने हाइनरोबनी अदुबु यूपी की प्रिंसिपल सेक्रेटरी अवनीश अवस्थीना हाइखिबदा स्टेट गवर्नमेंट प्लेन अदु महाराष्ट्र गवर्नमेंट योनख्रबनी एयरक्राफ्ट अदु VT UPZ किंग एयर C90 कवी BJP MP कृति सोम्या हौजिक थौदोक थोफम मफमदा चंगचिनदुन यंगसिनख्रे महाराष्ट्र दा प्लास्टिक बैन तौखिबा अदु जनरल मसुंग ग्रोसरी स्टोर सिंगी ओइनदी कोमथोक्रे महाराष्ट्र की एनवायरमेंट मिनिस्टर रामदास कदमना आइकी थाव चेंग चिनीगुंबा योनबा सिंगी ओइना प्लास्टिक खाव सिनरबद थिंगलंबा अदु कोमथोकले अदु मोइनमक मियामना प्लास्टिक सिनबदी अथिंगबसि लेरी गवर्नमेंट प्लास्टिक थिंगबबु कोमथोकखिबगी मतंगदा एक्टिविस्ट प्रकाश मुंसिना हाइकी था तरुक की मतम पीरगा प्लास्टिक बैन तौखिबबु करिगिदमक गवर्नमेंट कोमथोकलिबनो प्लास्टिक असी पुथोकलक्त्रिङैदा ललोल इटिकता करी सिजनरमबगे मार्च कुलुमदोइदा स्टेट गवर्नमेंट प्लास्टिक पुथोकपा सिजनबा योनबा अमदी पैसिनुन थंबा यारोय हाइना नोटिस थोखिबनी हांगकांग दा नुपी अमना मियोय मरी नोमेन कापतुन हातखरे चाइना दा बॉडीगार्ड ओइना थबक तौबी चहिनि फुमरी सुरबी आदा सिमना लनथुंगी खना चैनबगी वहौदगी मखुरा अनि अमसुंग मनी अनिबु सेमी ऑटोमेटिक गन कापतुन हातखिबनी हाइरी अतोपा मी मरी मता अनि सु थौदोक अदुदा सोकपदगी हॉस्पिटल लकेनरी पुलिसना अदाबु फाब मतमदा माकी फ्रिट खाउदगी नोमै मरु मंगासु फंकी हाइरी
रशिया ने युम्बु ओइदुना सथरिबा फीफा वर्ल्ड कप 2018 ngasi sanagada match singdi numidang pung 13 makhai tabda group H ki ahum suba round gi matam amatada Japan ga Poland ga amasung Senegal ga Colombia ga sanagani matam asimaktada group J gi ahum suba round gi dana England ga Belgium ga amadi Panama ga Tunisia ga sanagani hauzik aroibada maroiba pau amung hana pizari हौजकी मिरोल ना तुंगी मिरोल की दमक उवा ngak सेंदुना कन्नबगी वखलोल मियाम द पीबगी अचौब दायित्व लई हाइना गवर्नर डॉक्टर नजमा हेप्तुलाना हाइक्रे येनिंग एनिमल फाउंडेशन लिंकट खिबगी अहानब कुमोन पालन पांगथोखरे लोइनना मुंबई द चार्टर प्लेन अमा काइब द मियोय मंगा सीखरे ngasi gi damak द इमेज पाउदम पिजब मतंग से लोसिनजरे मियाम अमुका न खुरुमजरे